ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯅꯤ ꯇꯧꯗꯣꯔꯤꯕꯁꯤ ꯉꯁꯤꯒꯤꯁꯤ ꯇꯤꯜꯍꯧ ꯆꯅꯝ ꯂꯩꯔꯦ ꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯁ ꯀꯣꯟꯁꯤꯗꯤ ꯐꯖꯔꯦꯍꯦ ꯊꯥꯡꯖꯦꯡꯒ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯒꯤ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯃꯈꯣꯡ ꯃꯀꯟ ꯃꯊꯤ ꯀꯂꯦꯗꯥꯔ ꯑꯆꯤꯅꯁꯨ ꯈꯨꯠꯄꯥꯛꯅ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯁꯤ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯋꯦꯁꯇꯔꯟꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯁꯤꯡꯒꯔꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯔꯅꯦ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟꯅꯦ ꯃꯥꯗꯤ ꯑꯗꯣ ꯌꯦꯡꯉꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯁꯦ ꯒꯤꯇꯔ ꯈꯤꯡꯕ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯛꯇꯣꯏꯁꯤ ꯑꯗꯣ ꯉꯁꯤ ꯃꯥꯒꯤ ꯁꯨꯔꯁꯤꯗ ꯑꯗꯨꯝ ꯈꯜꯂꯣ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯀꯣꯔꯤꯌꯥꯗꯒꯤ ꯂꯥꯛꯄꯅꯦ ꯀꯣꯔꯤꯌꯥꯗꯒꯤ I'm from Korea. 안녕하세요. ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯈꯤꯡꯉꯒ ꯄꯩꯁꯥ ꯅꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯨ ꯂꯥꯛꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯌꯦꯡꯉꯣꯗꯅ ꯁꯛꯁꯦ ꯌꯦꯡꯉꯣ ꯃꯥ ꯀꯣꯔꯤꯌꯥ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯦ ꯃꯥ ꯀꯣꯔꯤꯌꯥꯅꯦ ꯍꯥꯏꯕꯗ ꯑꯩ ꯀꯣꯔꯤꯌꯥ ꯅꯠꯇꯦ ꯆꯥꯗꯦꯅ ꯀꯣꯔꯤꯌꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯀꯣꯔꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯝꯆꯤꯠ ꯁꯤꯠꯄꯤ ꯈ꯭ꯋꯥꯏ ꯐꯠꯇꯕꯤꯗ ꯑꯊꯤꯕ ꯅꯨꯄꯤꯗꯨꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯄ ꯍꯩꯔꯛꯀꯅꯤ ꯁꯛꯑꯒꯦ ꯑꯗꯨꯗꯤ ꯏꯁꯩꯗꯣ ꯏꯁꯩ ꯁꯛꯀꯦꯔꯥ ꯇꯧꯔꯣ ꯊꯤꯟꯗꯧ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯒꯤꯇꯔꯤꯁꯅꯕꯣ ꯇꯧꯔꯛꯀꯦ ꯇꯧ ꯀꯣꯔꯤꯌꯥ ꯏꯁꯩ ꯁꯛꯂꯛꯑꯣ Korea 야래 또 시대로 살았지? ꯂꯣꯏꯁꯟꯕꯩ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯗ ꯁꯥꯕꯗꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯆꯦꯂꯦꯟꯖ ꯇꯧꯔ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯇꯥꯔꯦ ꯁꯥꯃꯟꯕꯩ ꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯄꯥꯟ ꯏꯔꯣꯝꯕꯅꯦ ꯉꯁꯥꯏ ꯎꯠꯆꯈꯤꯕꯗꯨꯅꯤ ꯌꯦꯟ ꯃꯈꯣꯡ ꯂꯩꯔꯦ ꯃꯀꯟ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯏꯆꯥꯅꯨꯄꯥ ꯑꯩꯒꯅꯦ ꯇꯧꯗꯣꯏꯁꯦ ꯑꯩ ꯁꯥ ꯃꯌꯥꯝꯗꯤ ꯂꯧꯊꯣꯛꯑꯒꯦ ꯂꯧꯊꯣꯛꯒꯦ ꯍꯥꯏꯔꯁꯦ ꯀꯩꯝ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯝ ꯂꯧꯊꯣꯛ ꯑꯣꯏꯅ ꯇꯧꯔꯣ ꯁꯥꯌꯣꯟ ꯑꯃ ꯁꯦꯡꯒꯥꯝꯅꯦ ꯆꯥꯟꯗꯣꯏꯁꯦ ꯆꯥꯛ ꯁꯦꯡꯒꯥꯕꯝꯅꯦ ꯑꯩꯈꯣꯏ ꯎꯁꯣꯞꯇꯒ ꯇꯧ ꯎꯁꯣꯞꯀꯤ ꯁꯦꯡꯒꯥꯗꯨ ꯍꯦꯟꯅ ꯆꯥꯎꯁꯤꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯆꯥꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯆꯥꯕ ꯄꯣꯠꯅꯤꯀꯣ ꯃꯤꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯍꯥꯟꯅ ꯁꯤꯔꯦꯁ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯊꯛꯑꯁꯤ ꯃꯥꯁꯨ ꯆꯤꯌꯔꯁ ꯄꯥꯝꯕ ꯑꯉꯥꯡ ꯃꯃꯥꯟꯅꯕꯒ ꯆꯤꯌꯔꯁ ꯇꯣꯏꯅ ꯇꯧꯔꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯍꯥꯏꯔꯒ ꯁꯦ ꯅꯃꯥꯟꯅꯕ ꯇꯧꯗ꯭ꯔꯁꯨ ꯅꯨꯄꯥꯒ ꯇꯧꯔ ꯂꯣꯏꯔꯦ ꯏꯪꯅ ꯃꯍꯥꯎ ꯑꯣꯏꯗꯥꯏꯗꯤ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯁ ꯊꯥꯡꯖꯤꯡꯁꯤꯗꯤ ꯊꯥꯡꯖꯤꯡ ꯀꯃꯥꯏꯅ ꯆꯥꯗꯣꯏ ꯍꯣꯔꯦꯟ ꯇꯨꯞꯄꯁꯤꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯇꯨꯞꯁꯦ ꯑꯗꯨꯝ ꯇꯨꯞꯁꯜꯂꯒ ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯁꯥꯏꯖꯜꯂꯗꯧꯅꯤ ꯊꯥꯡꯖꯤꯡ ꯆꯥꯗꯕ ꯇꯥꯡꯉꯦ ꯊꯥꯡꯖꯤꯡ ꯃꯅꯝꯗꯣ ꯆꯥꯔꯦ ꯀꯥꯟꯇꯤꯟꯅꯤ ꯒꯨꯠ ꯒꯨꯠ ꯌꯣꯠꯂꯦ ꯍꯥꯎꯋꯦ ꯃꯨꯛꯕꯥꯡꯅꯤ ꯑꯩꯗꯤ ꯃꯨꯛꯕꯥꯡꯅꯤ ꯄꯥꯝꯗꯦꯕ ꯆꯦꯂꯦꯟꯖꯅ ꯄꯥꯝꯖꯩꯕ ꯑꯩꯈꯣꯏ ꯗꯥꯅ ꯉꯁꯤꯗꯤ ꯄꯥꯝꯃꯨꯏ ꯃꯨꯛꯕꯥꯡ ꯇꯧꯔꯣꯏ ꯑꯗꯨꯅ ꯀꯣꯠꯀꯦ ꯁꯤꯁꯨ ꯃꯌꯥꯝ ꯌꯦꯟ ꯃꯈꯣꯡ ꯀꯌꯥ ꯄꯥꯜꯂꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯌꯦꯟ ꯃꯈꯣꯡꯁꯦ ꯑꯩ ꯈꯪꯉꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯪꯅꯔꯤꯅꯦ ꯍꯥꯏꯗꯤ ꯃꯈꯣꯡ 3 ꯄꯥꯜꯂꯦ ꯍꯥꯏꯗꯣꯛꯄ ꯑꯩ ꯄꯨꯔꯥ ꯕꯗꯥꯅꯤ ꯆꯥꯛ ꯁꯦꯡꯒꯥꯝꯅꯤ ꯌꯥꯝꯃꯦ ꯑꯩ 10ꯗꯤ ꯋꯥꯟꯖꯜꯂꯨꯒꯨꯝ ꯇꯧ
ꯃꯀꯜ ꯊꯥꯡꯖꯤꯡ ꯁꯥꯏꯕꯗꯨ ꯑꯣꯏꯅꯃꯤꯅꯦ ꯍꯥꯎꯗꯣꯏꯔꯣ ꯃꯗꯤ ꯃꯣꯔꯣꯛꯀ ꯁꯥꯔꯞ ꯇꯧꯔꯒ ꯗꯦꯜꯂꯤ ꯂꯥꯛꯄ ꯑꯍꯥꯟꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯆꯥꯗ꯭ꯔꯤ ꯅꯪꯐꯥꯎ ꯚꯤꯗꯤꯑꯣꯕꯨ ꯅꯝꯗ꯭ꯔꯤꯅꯦ ꯊꯥꯡꯖꯤꯡꯒ ꯄꯥꯟꯒ ꯏꯔꯣꯝꯕꯁꯦ ꯅꯝꯈ꯭ꯔꯦꯗ ꯅꯝꯈ꯭ꯔꯕ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯃꯟꯗꯅ ꯀꯥꯎꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯒꯤ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯨꯁꯨ ꯚꯤꯗꯤꯑꯣꯁꯦ ꯊꯨꯡꯅꯕꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯅꯣꯛꯅꯅꯕ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯗꯨꯁꯨ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇ ꯅꯝꯖꯕꯅꯦ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯃꯥꯡꯗꯗꯤ ꯑꯩ ꯏꯟꯖꯥꯡ ꯑꯍꯥꯎ ꯄꯥꯝꯕꯩ ꯆꯥꯡꯁꯦ ꯍꯥꯏꯅ ꯂꯩꯊꯣꯛꯑ ꯆꯥꯊꯟ ꯂꯣꯏꯁꯤꯜꯂꯛꯄ꯭ꯔꯥ ꯁꯤ ꯆꯦꯂꯦꯟꯖ ꯇꯧꯔꯝꯕꯗ ꯑꯩ ꯃꯥꯏꯊꯤꯔꯣꯏꯗ꯭ꯔꯕ ꯀꯥꯂꯦꯖꯥꯗꯤ ꯑꯩ ꯆꯥꯗꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯁꯤꯗ ꯀꯥꯂꯦꯖꯥ ꯀꯥꯏ ꯊꯝꯁꯤꯒꯦ ꯑꯗꯨꯝ ꯊꯝꯃꯁꯤꯀꯣ ꯀꯥꯂꯦꯖꯥꯗꯤ ꯑꯩ ꯆꯥꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯠꯇꯦꯅ ꯑꯗꯨꯒꯤ ꯃꯃꯥ ꯕꯣꯇꯜꯅ ꯂꯥꯎꯋꯦ ꯉꯥꯡꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯝꯗ꯭ꯔꯣ ꯌꯥꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯊꯣꯡꯕꯩ ꯌꯥꯝ ꯋꯥꯔꯦ ꯍꯨꯃꯥꯡ ꯇꯥꯔꯛꯏꯅꯦ ꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯃꯊꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯦꯟ ꯃꯈꯣꯡꯁꯦ ꯂꯦꯝꯖꯔꯛꯇꯅꯨ ꯑꯩ ꯆꯥꯔꯁꯤ ꯄꯥꯟ ꯌꯣꯝ ꯂꯣꯏ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯣꯀꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯈꯝ ꯌꯥꯝ ꯆꯥꯎꯋꯦꯕ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯄꯤꯛꯅ ꯎꯕꯩ ꯋꯥꯅꯦꯕ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕ ꯂꯣꯏꯁꯤꯟꯗꯦꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯌꯥꯝꯁꯨ ꯌꯥꯝꯕ ꯄ꯭ꯂꯁ ꯁꯥꯁꯨ ꯌꯥꯝ ꯁꯥꯕꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯉꯝꯃꯛꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯆꯦꯂꯦꯟꯖ ꯑꯗꯒꯤ
ꯃꯌꯥꯝꯅ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯆꯦꯂꯦꯟꯖ ꯑꯗꯒꯤ ꯄꯅꯤꯁꯃꯦꯟ ꯀꯩꯀꯩꯗꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯗꯤ ꯁꯣꯏꯗꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨꯝ ꯅꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ